Hausi Pawagi Mariba Pausinga, Manipur High Court Chief Minister N. Virenangasi CIS loan Tokre. Amadi, Santi Mihaki Matanga, More Town, the Sakariba Pung, Kumari Banna, Mausagi Punchida, Chauna Kaiwa Pikre. Kurumjare, ISTV Manipuri Pawmi, Tabir Singutara Moxare, Hauji Pawsan on the Bizare. Manipur High Court Ladiba, Tongan case, Amadi at information Kaya, Miamna, Line, Kangangadaba, Case Information System, CIS, National Core Version 1.0, Nasi Manipur Chief Minister N. Virena Hodokre. Jingmirong Leba, Manipur High Court Ki, Auditorium da Pangtokiba Thoram Adada, Supreme Court Ki Justice Madan V. Lokur, Manipur High Court Ki Chief Justice Rakesh Ranjan Prasad, Manipur Sarkar Ki Law and Legislative Affairs Minister L. Janjakumar, Justice and Kochisor Amadi, Justice K.S. Novina Sarugyake. Justice and Kochisor na keynote address Pilidina, Case Information System Achina, Manipur High Court Zatariba, Tungan ba case ke report, pending labor case yaunga, Just na Takiba Raigi Maranda Kamnabu Honabada System Achina, Aso Mateng Ogani. Masi Judiciary owned ba Sakutpa Kuntang Ogani Haiki. Chief Minister N. Virena ngasi hangdoliba system asi High Court leriba case kaya gi maranda misam amana araiba mongda khangan bahaibasi judiciary bu nyamda transparency lehna bhonabani masi afaba khongthangni hauji Imphal da leriba family court asigi matakta anoba family court manga 14 Finance Commission ni makada full time family court nongna ninglagani amarumda Tamenglong district ki CJM gi thabak thoram law and order gi problem na solve singma samapan marfuding thwedagi ngasi phawba Imphal da Togduna Lagibasi, Amukhana, District Asida Mathok Hanaba, High Court ki Matenga Lorena Kan Honari. Dhaka Labor Court ki building Amadi Judge ki quarter sing Samden Wagi Tabaksu, Rosilagani, Atubada, Tamenglong District Court ki Tabak Thorum Horagani. Mang Makatana, Hausi Hanguna Lariba, Assistant Public Prosecutor ki from Mansinaba, Governmenta, Atubada, Tabak Paikaragani, Sakana, Judiciary da, Kaidongeda, Kuting Jeloi Haki. University is under the central social skills. Typically, we got 61.42 crores from the central government under the set scheme. Central department in consultation with the High Court has already submitted an amount of rupees 183 crores. On 23rd, subject level 16 for 2016-17 central government may be proceeded for subset of the said amount early. Already proposal is there. What is the benefit for what is the benefit for prices proof? Ngarang midang wairam Moregi Premnagar Lekai da Santi Kobinupi ama Nomina Captain Halamba Thobo Yaninda Fongoktuna More the Ladiba Tungan ba community singilup singna Ngarang midang Pung Nipandegi Satar Leba Pung Kunmerigi Banna More Town da Chauna Kaiba Pikre. Ban Sogapa Muishing Lambida at all sing Timbagi Tabakateki, Banas Namaram Ojuna, More Town Amadi, Namfalo Kaitel Tong Hanga Kidre. Miat Adubu Yaninda Fongotuna, More Town Yimapam Kiada, Nupikiana Wakanipam Tateki. Indo Memar Walker Foramgi and Pulindrona Fongorapada, Pung Nifunipangi Manunda, Mihatpa Muishing, Marina Nebasing the Putokuna, I enjoy Vacherak, Bidravadi, Makataba, Akan Mukongjan Gas, Sansinaba, Sam Sari Haki. The protocol of the Tarati Bakadi, Topakunjan Satanava, Mari Talibas, Civil Society, Nakunda, King Sankan Nagani. Morida no Munini Asida Torok Liba Todo Asina, Egg is Bolishida Akaiba, Pinanaba, Sinbatawong, Oidam Jingnaba Fawi Haina, Chief Minister N. Virenangasi, High Court Pangtopa, Toramamada Saru Jarabamatu, Pau missing the Fongtokre. Torok Liba, Tarang Nabasi, Jingnaba Kradi Lady, Masigi Matanga, Nasimak, Unified Commandi, Nipamama Pamlagani. Home Ministry the Su Aibache Ikre. Josampulgi Mokta Laiba, Asiba Mui, Nipangi, Areva Matumangam, Hayang Pangtok Lagani. Hayengi Toram Aduda, Mahak Masa, Saru Yagadra, Yaroi Draheba, Saptaba Country Haki. Moregi Singarang Nupi Matorum, I could yam Kubna Ngarang SP the report Kore. Ngasi Adugi with a specially meeting lay. Maram di Nahan Army Ani Shire, Police Ani Maris Hoye, Adugi Matung the Bomani Ramo Pokare,
masi tawrisi some intentionally sabotage tawgena tawba against policy se fail hoina ba or natragana kare haini some khara man balaye aduna koi unified command gi meeting yam chuna kawre home ministry se se igre something mind sabotage tawba man ma pot khara ai hujimati clearly hairoi adu ma khara le so sanpur gi problems hayeng bari tawrini moi masen khara dum leiba jane adu anyway in general I want the power lock, but I lock you, so my hanging Corona in Haiba. Amarunda, Garang Moriki Prem Nagarda Kulai Paivalupa, Anina, Santico Bissimi, Amabu, Nomina Captain Halamba Tongo, UNLF na condemned over Fondoragli. UNLF ki Department of Publicity Director M. Sahen Topa, Gerald Amada, Miarasi, Indian Occupation Force ki Connecta, Agency Singers Takiba, Tabang Habasi, UNLF na, Japtana Kangi. Moregi Miam Kuting Mangnasu Kanglaba Wapamni, Indian Occupational Force na Ningtam Lahong Nam Tanaba, Mr. Miambu, Kihan Kanganba, Zataduna, Lak Ibagi ki Tujunga or Bato Makalamani Hari. Nupi Overtanatana, Micham Amada Zatariba, Tawangasi, Manipuri Miam, Pumna Magna, Maruena, Semi Amasung, Nupi Kunaina, Akanba Monga, Condemned of Fontoi, Miat a Sigilanglan and Dumputotuna, Maragi Matumina Terak Pinaba, Iho Sagalabagi, Moria the Kundariba, Purukudimaki Muishina, Asowa Togdang of Fontoi Haina, Jerolesna, Makatana Kanalagli. Govindaji Temple, Hosi Hosi Semba Sagaliba Tabak Singh, Ta Amanki Mungulashinagani Haina, Mahutki Minister T.S. Yamkumana Fondokre. Wapama Singasi, Minister na Govindaji Temple, Gisemba Sagaliba Tabak Singh, Yangsin Miki Kusat Amada, Pau missing the Fondokibini. Yangsin Batida, Govindaji Temple Board ki Chairman in charge and Baris Saramasu Sarugyaki. Minister Namakatana Fondokibada, Hosi Hosi Gariba, Govindaji Temple ki Manunda, Garden, Pang Simbasing, Sankalagani. Yamna Haising Oiba, Nyamna, like Kurumba Lakpada Hen and Nungai Rupa Mama Oina, Sankalagani Haiki. Manipuri, Sisi Govindaji. Si Laisang Temple si Sidi Una. Drive the Ferrari Ampadan in Tina. High quality Contadana, and the Akoibasi Yamluna, Samaga, Mapandala, Kui Pakinga, Gardens and Balaga, Packing, Tizana, Packing the Pakingi. She's what he looking to do me. I'm in the super generation Pokada. Yam Haino Luna Stem and the Koi Tamani, Kui Bakta Miangi. She like women like Romalakada, a top of Frena Galapa, and the Eto and the Hindu and Zapamiam, Lapakanda. The Gematic from Saturn, Nasidi Hona, time on this complete mission. She Gardens and Macadamia. Abarumda, Paumli Singda, Infal Manunga Dukan Pamniba Singna, footpath of Pot Hangutan Joliba Singasi, Atu Matamda, Drive Amasataduna, Loko Halagani, Amadi, Bazar Manungi, Lambinakal Animakta, Parking Oshiliba Singasina, Miamda, Lambita Sosin Toba, Awaba Kyako, Unaba, Tabapai Kalagani Haki. Government will take action differently. We can give the Koina, Masi, Koina, no government like Tani, Padrico, Tani, Nasi, the Tani, Paramani. Paga the Koina, put me Amjan, it's another problem the Gallery. Hana system to daily fail never. System them day, low them day, island them day. Means you had a Lakuta to every other. Tabna Presazi, I want to speak the Dukanda Miambuzu, Stephen Miambuzu. Me could him Miamzi, I saw to the way I couldn't put a canton in the Caleva. Namatamaku Siname Toriba, Tuban Toriba, Kaxina Tori, Miamzi, Sana Quigi, Systemzi. Visible make characters over Punamagan. Another 2 months she completely visible Ulana. Russia the Leba, Tonganba, my sang Sinda, MBVS, Samangani Haina, Mairi Singh Amadi Mokogi Mama Padagi, Yamlava Sampamkea, Samuro, Melekaidegi, Morangium, in our Vico Bunwe Amana, Kongale Haina, Desama Tadoropa, Cherolamana Kanganagli. Aran Missing Chumtonaba, Desam Pamina Duna Makatana, Tavasing a seat of Dunaba, Desama Kanganagli. How's the Pogimurtan at Tema Brematang, Luxury? Jolip, 100% natural syrup, Amasung capsule. You Takpadagi Oirapa, Awa Bating, Hakjangi liver Soglakpadagi, Uju Sengaktaba, Haksang Soktarapa, Tumbachaba Yaraktaba, Kong Hamba Nuaraktaba Simbu, Panbangamba Matangairabo Baidi, Jolip syrup, Amasung capsule. Delicious cookies from Likla Bakery. Adung karigumba awabasing asi mayungnaba thoklaba
Maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre live staff syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anaba shimnasu sizinnaba yaraba live staff capsule shu phangbigani live staff syrup amadi live staff capsule naragai laimba budi najingai da saksul hobana hena fai ब्रेक की मुतुंग तराम नमोक सरी मखातावा पाउदा क्वाकचल बाजार SBI की ब्रांच समा हांगदोक्रे थोरमदुदा चीफ सेक्रेटरी ओ नवकिशोर SBI की LSO नॉर्थ ईस्ट सर्कल गुवाहाटी की चीफ जनरल मैनेजर PVSLN मूर्ति बैंक की मकोक थोंगबो ऑफिसर सिंह इंफॉर्मेशन टेक्नोलॉजी की कमिश्नर सुमन सिंह अमदी IGP क्ले खोंगसाई न चिंबा मेक्याना सरुयाकी चीफ सेक्रेटरी ओ नवकिशोर बैंकिंग सिस्टम हेना फगल हंदुना म्यामदा अहेन मकानब सिंह फंगना भोनसी SBI ब्रांच ना म्यामदा सर्विस सिंह पिहनुनी हाइकी They will be posing threat to the existing these commercial banks. You might have heard that Airtel has already started some kind of a payment bank. I read in the paper in Tamil Nadu more than 1 crore accounts are open, no? खोंगमन जोन 4 अतोम लेरक तलेबा संबांदुराम बेंजट कोबो मियोय अमा पुलिस न फुरक ले हाइना मीडिया दा फोंगो की वाफम अदु अरान बकया यावरे हाइना थौदो अदुदा बेंजिन फुरक पदगी सोकलबा इमुंग मनुंगी मियोय सिंगना मणिपुर प्रेस क्लबता संगदोक्रे थौदो अदुगी असेंग मनि हाइबो वारी लीरजुना संबांदुराम सुजेता कोबी अमना फोंगो किबदा नुपी अदुदा मखोयगी निमित अदुदा मखोयगी कोंथोंग थंबा कार अमा बेंजिन थुगारक पदगी मरम हंगबा मखोय हुम चंगी नुपी ngakta oiba machin manau adubu benjina makhongna kawyauna purakibani imungdagi phuraga mapanda puthorakpada sujeta gi manau nupi gi mafam chadaba mafamda paiba yauna tamthina fuki mahak masasu subada kawrakpadagi hauju phawba chak chaba yada leiri thaudosi matangda manipur gi mahairoi lupsing amadi CSO singna asumba puthongna bhotnabada tengbang review haiki वांगुई एससी की मनुंग चनबा मुतुम फिबोदगी थोंखोंग लक्ष्मी बाजार फावगी किलोमीटर अनि मखाइरोम सांगबा लंबी सेंबी दबगा मई लेनेना ngarang media da phongdok ki wafam adu chamam na bapok ya wafam ni haina mutum phibo youth citizens club na sangdokre club asige secretary aramam jitena lambi asi mamang dasu MLA o lukhoina siam na bhona rambani election gi code of conduct lakhibadagi lepkhibani handak dasu mahapu okpagi thorongda MLA na nungdu nungsagi phibam hek phabaga semgani haina laktok lamnabani Cherakasida samung na bapok ya wafam phongdok pa asi lewak thibani lambi siam da bhona bada mayam punna mateng pamunaduna panaminasi haiki aduna ko atuma tanda siang ba ko na handai su propose to la tu laksa bani ada hojang su kamina pira bani masana ada siang ba da bre khangla ba ayo su siang ba da bre hagudare khangla ba sida sumani hekta ko ni yamna imisiwa ba mungda ko ni phongdor ko sida ko yam tin ko yamna thamisiang ko thamisiang manjade Matam amada sumang lagi phangbak thakta liraroi ama oina asoba thodang loramba haingang ahal luptegi sagol sem khelena lekidabaga mai lenena awawa phongdokpa thoram ama ngasi haingang ahal lupte leiba mahakki mengda pangthokre Manipur State Sumang Lila Council singna pangthokiba awawa phongdokpagi thoram aduda Manipur State Sumang Lila Council gi lifetime president PS Gunachandra chairman subcommittee Nabawarepa council ki president L Purnimasi amadi council gi advisor Ketri Zugindro na singuna saryaki Laikidraba lilaroi asina hinglingai matamda sanagi takaman jingyagi thabal amadi hingmagi mamal na chingba lila singda maroiba role sing logduna sarugyaram ki hairi Atu matamda Film Institute hangbiu haina Film Forum Manipurna Chief Minister N. Biren Dipunging Singsilagle. Hauji amuka sana tema brematang longzari. Baba, quick zone gidi tatatis college di. Mama cuma phone kuning chamane yo suma ngaroi pista salabni na. Adu cuma takta superlink footing gi offer me amun piri sidi. Bas electric drum no sin bagum na yoti simbayar. Dudi sanagi mohut yang na sinbayar. Bhai Gurudas Group of Institutions Sangarur Punjab na students khudima ki imagination ki path discover tawbogi mathakta knowledge ki importance matik chana pi bamaphamni education pi ba khatam natna hayengi yumbiro puthokwa institute ni
beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Irujo Coaching Institute, Tesampa to Tomlekai behind Bhaigo Hotel. Admission open for Class 11 Science. Class commences on June 8, 2017. Class timing for 45 to 7:30 p.m. For details, please contact Office of the Irujo Coaching Institute, Tesampa to Tomlekai behind Bhaigo Hotel. Contact number 8131025634. Break matungda amakusa taram nausari makata bapauda. Manipur ki football masana chakhulhanaba Tata Trust na akhanaba miyang changduna All Manipur Football Association ga Memorandum of Understanding ma sign tawnakhre. Sahi ase gi August thadagi ahanba phase ki oina September 10 da Grassroots Football Development Program pangthoklagani. Masigi matangda ekoi gi sports paumi boyan thongjamdagi report ama. Manipur ki football masana hena sakol hanaba Tata Trust na akhanaba miyang changduna All Manipur Football Association ga MOU sign tongakre. Haukiba sahi kharagi mamangdagi Pitribi pumbada asanba miyang amaga loinana pigiba angangsingda Grassroots Football Development Program chataduna lagli. Pitribi gi asoba body ama oiriba FIFA gi akanba miyang amagi makhada leibak khudingmakta pangtholiba program asi Asia gi leibak singda Asian Football Confederation na akanba instruction amaga loinana India dasu All India Football Federation gi makhada leiriba State Association unit khudimakta grassroots ki program asi pangthongnaba akanba poktak pirakpadagi Manipur dasu haukiba sahi ahumrom asida All Manipur Football Association na sinduna pangthokuna laglabasu Manipur gi kasin khoya sinthungna pangthokpadi ngamdri hairiba tanja asida Tata Trust na Manipur da ahanba oina asobu mating amaga loinana association sing khusamnaraga grassroots program asi pak sanna sandokpa yanaba amadi masana asi develop oinaba All Manipur Football Association da khanglappadagi Tata Trust ka association asiga Memorandum of Understanding yanase sahi tonglakhre pangtholiba program asigi matangda All Manipur Football Association gi executive committee na akhanaba mifam pangthotuna program asi mapung phana pangthonabagi matangda ahanba phase gi oina Ampha Grassroots Artificial Turf Ground DSA Cutting DSA Ground DFA Thobal Texam High School Eastern Sporting Union Nipi Masa Cutting Weba Eastern Ground da DSA Sandel DS Complex Sandel da AJSA Ziribam Kripsa Naramthong Ground da Rao Laimumlekai Ground da DSA Bisnupur Mini Stadium da Madi Siko Habu Marak Normam Lekai Ground da Pangthokadoriba Center Tara Sigi Matangda All Manipur Football Association gi General Secretary L Ranjit Roina network asida phongdokhibada Tata Trust ka loina pangthokadoriba akoi grassroots ki development program asi aharbada sahi ani yoina legani kariba sahi ani sigi manungda amu assess tawtamda masigi digilasi amna phare hargani amu makhata na extend tawba haidana madu musu yanaba sidai yauri adu yadani bashi manungda akoi phase on tawna handaki sahi sida phase mafum kunthada hariba program si pangthokani loina center amamda angang yang kai manungda taradi akoi nupi masa ohenba nupi masa yahonba haibada madui condition osu akoi yanare center khudimaka sahi taruktage tarami phawgi pigliba angang kunsadagi yang kai na saru yagadoriba singda senaba training tawbuda sangadaba darkar oiba masak singamadi grassroots leader tambi tapi gedoriba oja singkisu pifam thopa sing pigadori yana sigi makhada sangchilakadoriba program asi makhata na letna sangchinbangam labadi Manipur da natana India gi asoba mai papa ama oigani haiki agreement ami makhada sanghin gadoriba program asina makhata na sadopna magadi Manipur gi bahum khudimata grassroots program asi bahum phana sadopna magani haibagi no thaje jole jare moirina Manipur gi tumgi Manipur gi natana koliba asigi tumgi asada koi pi wangang sinjinga koda watdam singado masigi hauna semba horabani haiduna All Manipur Football Association da masigi ama kada thaje jole mago khoda jare hariba program asida laigiriba no gajian podana koda handok shari center singa sida matam sada center singa sida notice tarpa tanda isagi angang sing poduna matam sada yohan biu masih kudong sa silabu masida angang singi nai asu tambada educational activities da examination da tuition ni matam da kariba amta akai bathoi masih pasai pura masih kai dum yenga sinwa adu program ni adu khudin bisu pang thakko badate hata da yama buda amira amu masih pang thakko ni marandi dum khudin ni yam toina tawsil adadi angang singi warak ni fetik lakani adu angang singi hariba program si jawni ngoi adu na angang singi yam harauna phan
kumai gi mawangda yamna harauna masida yawjaba yadaba haiduna makhoi silaiba grassroots program asi mapung phana inmena manipur gisu masigi program asi mapung phana panthonaba yamna pada padagi tanja adu laadana amphana bayan panbaki mateng leheri Manipur Rifles Association Sinduna Thasi Tangkun Matwedagi Kumalampak Suching Rensa Unit Mangagi Nupa Madi Nupi Sucher Samaga Marfum Dena Sargaduna Satariba Kuntare Suba All Manipur Shooting Competition Gi Meter Kunmangagi Man Individual Center Fire Pistol NR Championship Ta Imphal West District Rifles Association Gi Azoi Hidromna Point Chanigu Badra Taru Fangduna Ahanba Imphal Public School Gi Jupiter Asemna Point Chani Nifutare Fanguna Anishuba Amadi Imphal East District Rifles Association Ge Y Roho Sona Point Chani Nifu Fanguna Homsba Position Taki Category Asiki Junior Man Individual Gi Pangkokibada Imphal West District Rifles Association Ge Azoy Hidrona Point Chani Gumbura Taru Fanguna Ahanba Imphal Public School Gi Jupiter Asemna Point Chani Nifutare Fanguna Anishuba Amadi Imphal West District Rifles Association Ge Jackson Longzamna Point Chahmunga Taniga Kuntramanga Fanguna Homsba Position Takre Hozula Silapada Mariba Pau Amahan Puzari Manipur High Court Chief Minister N. Birenangasi CIS launch Sokre Amadi Santi Mihat ki matangda More Town Satri Bapung Kunmari ki Banna Mausagi Pulsida Chauna Kaibasukre Hausi Pablo Nadi ISTV ne Pizariba Manipuri Pamatang Salojare Ning Tabiju Simba Mukhana Kunjari